अहनबदा मरोइबा पाव था 15 सुरबा इरांग मणिपुर की सेमिलोन पीबा अचौब सैथेंगदा पौना अमसुंग थंगाल कैथेलदा हंगलंबा दुकान हुमुद्रा हेना तोखरे सिविल सेक्रेटरीट था अहुमगी मनुंगदा संगाननबा वारेप लौखरे हाइरे ngami amana civil service ke professional singda wa nganggadore manipur da sin state hapsilak pada senaba sing action lawdradi khongjang sangslagani haina kokomina phongdorage NIT gi recruitment tawdana ba khangalakre Churasanpur da lampak onthokraba mafam sing MSRC na yangsinkhre Lanjena ruraba jirigi mar sing masagi yum ki fibam hakthengna yenghankhre hari amadi horak liba mirol da maraiba nungsibagi ithilpi ba matam oire haina MP leisem basana jawbana phungdokre khurumzari morning newspaper reading midyang tabiri ba madi tabiri ba singbo pasparani laishromna taram noksari maruiba paw sing housing miyamda sandokna pijari Manipur da haukiba chahi ki me ahumdagi hauraga tholakliba kanglup ki irang asina maram oiduna state asigi semilon da yamna chauna saitheng piri lan asigi saitheng oina pauna amasung thangal kaithel da phamnaramba dukan humbujarom toknakhre tamthiraba semilon gi saitheng asina dukan singi posing hantharakpana maram oiduna hangduna leriba dukan sing sandokna ba se thelaba phawbada kanagumba amatana dukan hangnana ba hangba laknatre hari thangal amasung pauna kaithel da leiriba dukan kaya ama phamba ngamlaktabadagi atopa mafam singda hongdokna khiba natraga atei atopa sinpham sing tawna khiba yaure hana mafam sing asida mai pakna lalol itik toramba dukan humbudra romdi thagi oina piriba awai malasi phawba hunnana ba hunba ngamlaktabadagi hongdokna khre hari phamnadraba dukan sing asi Sanjari haibagi poster 6 paksana thena basu thengnare COVID-19 gi laisat lakpadagi hauraga lamdam asida lalol itik toriba miyoi kyada achoba sapu ama piduna lakhibane masigi hek matung da state asida oriba law and order gi amasung kanglup kirang asina maram oiraga lam asida thabak toriba miyoi singda hingbada wabagi phibam ama lakhalle Online gi platform singda pochai kya makhal suna phanglakpa asina su kaithel da laktuna pot leina dabagi achoba masak ama oire kaithel da yoliba chapmana ba pot singa do online gi platform singdagi leirabadi mamal su tathari social media gi khuthang da digital marketing asisu paksana state asida sathanarakpana mamangai dagi phamliba chumnagi dukan sing asida achoba singnaba ama oihalle Imphal Municipal Corporation da leiba khwadi anauba record ki matung ina ward number 24 da koliba pauna kaithel da chingba mafam sing asida puna dukan satret yankhai lei ward number 25 na koliba thangal kaithel gi mafam sing dana puna dukan lising amaga chamapan marifuga mathoi leiri haina yauri Congress lengang na sada marifuga manga rom gi sangda Loisilaga thamlamba capital project sahi taret ki matungda chief minister N Birenasia lawduna phangkiba state cabinet ki mifamna tha ahungi manungda sangana na ba warep lawkhre chief minister secretariat ki cabinet hall da ngarang nungthel pung ama tabadagi pangthokiba cabinet mifam asida listed agenda taruk amasung unlisted agenda kharaga khanakhi hairi haukiba kumja lising ani taradagi simplex Company na sagat pa horakiba capital complex ke saru ama oriba Mantri Pukri ge civil secretariat ki thabak ase athuba matam da loisinaba masigi thabak suriba work agency da khanghanana basu mari leinaba official singda poktak pihankhre mifam masina manipulok ayukta ek ising ani tara mari asige section taruk ta yauriba masigi chairman amasung member singi thabak tagi pothabagi sahi ase humbudra oiramba do chahi ama sangdok laga sahi humbudra mathoi ohenana ba WAPHAM cabinet mifamna ayaba pikhi loinana hauji asi assembly mifam pangthokadaba leitabana ek asi semdoktuna manipulok ayukta amendment ordinance 2024 asi satna hanbada cabinet na ayaba pikhi mifam asina works department ki SE amasung additional chief engineer ge RRC
RR asi one time relaxation pibaga loinana chief engineer gi post asisu additional chief engineer for haina onthokpadasu cabinet na ayapa pikre haire mifam asina Imphal Municipal Corporation gi one number Manga amasung taramapan yaudana lairiba urban local body kungateret ki mikhal assisted election commission na leblakpa matam aduda pangthoknaba cabinet na warep laukre haire ULB gi mikhal asi pangthoknana bagi matangda ngarangin mifam asina kupna khanakhi haiba WAPHAM su phongdorakle National Institute of Technology NIT Manipur si chapchaba National Institute ama oibagi mathau tawdriba phawba thabak lawbagi recruitment tawdanaba National Revolutionary Front Manipur NRFM na khanghankhre lona thingkraba lalahulup asigi Information and Publicity Secretary Sana Jawba Maitaina khuyek piduna thadorakpa cherol amada hai National Institute of Technology Manipur gi Director Professor DVLN Somaya Julu amadi Register Professor Tomba amadi makhoiga khusamnari ba staff singin Maral khangdokpa loire Institute asi asoibana pikthale Director amasung Registrar na tawningba tawduna Institute asi mutpaga pangkhak oire haba WAPHAM asi phongdorakhibani North Eastern Council NEC gi Vision 2047 ki draft ta Chin State of Manipur haina palakpa yauna flight ticket ta Imphal International Airport lamka hapsilakpa amasung khul kayabu kuki gi ming thonjilakpada senaba sing numit mangani gi manung action lawdarbadi miyam ga loinana akan bakhongjang sangsilagani haina Coordinating Committee on Manipur Integrity Kokomina phongdorakle lamfelda leiba Kokomi gi office ta pangthokiba pawgi mifam amada lup asigi Coordinator Thoksom Somarendro na hai Manipur da hojik yelhomi singa illegal immigrant singa akan balan thengnari bani asigumba tanja asida India lenga ki maroiba department singna paikhalakpa thabak thoram singda semjin sajinba amasung miyamda mi paiba pohanba tongan ba thodok kaya su thokpa leptre handak tasu NEC gi Vision 2047 ke draft ta kuki Chin State of Manipur haina palakpa se laibak thibane Chin State haibasi India ki mafam amatada laitaba amani masibu matau karamna Vision document asida yaurak libano thawong asi kanagumba kharana tawge yauna tawba thawong ni haina lawe asigumba soiba yadaba thabak amabu kumja lising ani nifu taret phawbada paikhat kadaba maru oiba thabak thoram mayam ama yauriba draft document ama da hapchilakpa se tampaki miyambo ki hanbani haina phongdorakle Manipuri ngami amana Musori daleriba Lal Bahadur Shastri National Academy LBSNA da Civil Service Probationer singi Mabudra Mapansuba Foundation course manungda mahagna ngayok pagi matangda panglakpa wakhal lawsingi matangda wangangadori bangami asi Imphal West District manungsana laiba laphopa teradagi Salam Rohendro Kawi mahag Civil Service Probationer singi oiba tha ahum chathagadaba foundation course asida saru yaduna mahaki khang haibasing adu phongdok lugadabani haire Jiribam district ki manung sanba Kalinagar da leiraba Mar Khunja Singh irang asina maram oiraga lanjena ruraba matungda ahan boina ngarang akanba security gi ngaksel ga loinana laktuna masa gi yum ingkhol gi fifam hakthengnana yanghankhre
Saliba sahi asigi June 3 Jiribam district da irang thoglakhraba matung hariba tha adumaktada Jiribam gi Kalinagar 1 number 1 amasung 2 gi area da leiba mar khunja sing makhoi gi mayum thadoknaraga Assam gi Kasar district ke manung sanba markhau lienda sangjafam lawduna leirakibani haide Haukiba sahi gi me ahum degi horakiba iranga mari leinana Churasanpur da leiba maitegi yum kaya ama thugaiduna hangduna leiriba mafam sing ningthina sambal khazinanaba district administration da Manipur Human Rights Commission MSRC gi chairperson Justice UB Sahana ngarang khangalamle Manipur Human Rights Commission gi chairperson na Churasanpur district da ngarang Manipur Police ke IGB John 2 Nisit Kumar Oswal Commission asige under secretary Jiawur Rahman yauba mihut kangbo amana Thengra Maitai Lekai ge Maitai singna khundaramba mafam sing satuna yengsinke mafam sing asi yengsilaba matung Churasanpur district headquarter da satuna deputy commissioner ge office ta yauna district administration ge official civil society organization ke lusing basing Churasanpur medical college ki deputy director na chingba lusing basinga unaduna wari sakhi hari Manipur Public Service Committee MPSC na lauba kunjalising ani taragataru ki civil servicemen exam da mai pakhi basing ado aranba yawi haina kaktatuna nauna pangthokpa exam da mai paklakhraba sing da phanghalu haina ko na khangan kiba benefit sing pithok tabagi matang da tharakiba contempt case amaga mari leinana Supreme Court na Manipur gi Chief Secretary da notice issue tawrakre Manipur da phaba maraibak ningba mabuksel sengba subanomba tandaba mirol ama semgatlaba matamda Manipur da hojik thengnariba problem pumnamake waroisin purakpa ngamgani maram asina horak iba mirol da nationalism gi asengbai thelpiba matam oire haina Rajya Sabha ki MP Lesemba Sana Jaubana phongdokre Manipuri Sahitya Parishad Meghalaya na sinduna Palace Compound da leiba MP Sana Jaubagi yumda pangthokiba lairing phongbagi thauram amada WAPHAM ase mahakna phongdokhibane Manish ningthaujamna iba aronba khujin thaurang haina mingthonba Yubraj Tikendrajit ki warida yumpham oiba document Drama gi lairik asi phongbagi thauram amada Lesemba Sana Jaubana chief guest Saknaraba ai balaikidraba Jodasandra Sanasam gi loinabi Professor Boinu Khorabona Guest of Honor amasung Manipur Language Advisory Board ki convener Professor Rajan Toijambana President oina saruk yakhi Tharom asida wangang laduna MP Sana Jaubana hai mahangna sahi kuntharo miyam gi thabak tawduna lakpa asida akhang ahai kyana itat tattana hairakpa WAPHAM lei madudi Manipur asi khudong chadabana thalle Lai laklaga lengak labasu kanba ngamlaroi haiba sini adubo WAPHAM asi mahangna tabada yamna nungaitaba phauki maram asina pukningda wakhal kya marum khalhanki adubu mahangna khanbada Manipur asi afaba maraibak ningba mabuksel sengba subanomba tandaba mirol ama semgatlabadi sungsoi soidana khudong chadaba pumnamak kokpa ngamgani haiba sini maram asina naha singda maraibak Ningbagi itil piba haibasi yamnamak mathau tai mi khudingmak maraibak nungsibagi itildi adumak phaunaribani masida leibak kidamak sirage haina hektamak songthoklaga maraibak ningba asengbani haiba yaroi leibak ningba haiba sisu makhal ani sui leibak asigi nungda seliba isel amadi puwari mayek sengna khanglaga ningba ama amadi khangu thaki chatnabi ama oina ningba ama asini Adubo laiba asida thangai sengna awonba purakke hairabadi laiba asi khangna ningba ama changi asumna anauba mirol asida laiba asigi maramda amadi puwari gi athauba singna lawramba thaudang mayek sengna khanganba amadi wari oina liba yamnamak mathau tai haikhi Nambol Assembly Constituency ki manung da leiba maroiba lambi phattaba Nambol Sabal lekai Sanjenbam phauraga chatliba isok lambi kabo waksingna chingbagi lambi sing asi nongju tha loraba matungda masak thokna semnana ba hotnari haina Education Minister Thaunawjam Basanta Kumar na phongdokre
Ulau Makha High School amadi Ulau Awang Lekai Paunariba Merakong Maril Mathakta Nauna Sabathong asi Sangaduna Miyamda Kusinabagi Tauramga Mari Lenana Minister na Hai Sangari Bathong asi Matam Amada Union Minister Amadi Deputy Chief Minister Oiramba Padamasidi TS Saubana India Lengakta Taknabadagi Central Reserve Fund gi Kumjali Sing Anitara Kamapanda PWD Manipurna Yangsilaga Saba Horakibani Nambol Esigi Manung Dalariba MDR ODR amasung IBR sing matam ga chunana semnaba thaurang leire Nambol Esigi manung dalariba lambi thong asina khudam ama oihalaga lakadoriba sahi sing asida AC asida chakot thaurang kya paikhatnana ba thaurang taure Manipur gi oina su lambi thong sing matam ga chunana semgatnana ba Chief Minister amasung Works Minister na thaurang tauri masida natana cemented road kaya semnana basu sanction tawduna leirabani nongzu tha hek loibaga lakadoriba working season asida leiriba lambi thong sing asi phagat hananaba honari hainasu minister na makha takhi Stelenga ki environment amasung climate change loisangi mijang makhada maroina Imphal sahar fauduna seliba Nambol Turel gi mapanda lekol macha macha semgali una chingba thajinduna senior citizen sing ngaihak pothana nabagi mafam semgatli Thaurang asimak Nambol Turel luna na thamba Turel mapal amadi Turel da amot akai phata haudi huntokpa hunjin badagi ngakthokpada su achoba mateng oiri asida sunatana lubanan ba sahar ama oina uhanbada natana akoi bagi phibam ngak senbada su sauna saru yari bane adubu mafam kar da semgatpa maru oina sagolban maino thong mayagi Nambol Turel mapan lekondi hotel oina sizinaba miyamna uri masibu mari lenaba lenga ki loisangna ayaba pirabajatla Karamna Open Hotel Restaurant onthok libano local MLA amadi Municipal Corporation gi ayaba lauraga tauribara haibado khangningi haina lambi asida sathok sasin tauriba miyoi kiana phongdok lakli mali leinaba authority na athubade yangsin biduna atai mafam dasu tauraktanaba matau tamnaraktanaba honabiyu haina su appeal tauri Laiba asida nupi singi mathakta sathaba crime kiya leptana tholakpasi yamna laibak thibani Laiba asigi nupi singbu safagadaba matik saba policy program lengang nathuba matamda sembiyo haina United Women's Rights Defender na appeal tawkre Manipur Press Club Imphal da ngarang pawmisinga unabada United Women Rights Defender gi member ning thousand Prabhapati na hai Ningkha tamba chahi humbudra taret helaba leibak asida nupi angang de sathaba crime kya leptana thogle handak tasu Kolkata gi Medical Institute amada PG tamlibi Dr nupi mahiroi amabu minungsi leitana hatoki bagi thodok laikre nupi angang singi mathakta sathaba crime singi achumba wayel fangnana ba honabada sahi kaya sangba asinasu miyam gi thamoida apenba oinadri haike United Committee Manipur USM Lairingaida Lamdam Asibo Mitop na Khulingba Laibak Natraga Kukilen Semgi Haibadi Mangda Phawba Manglunu Matam Mangnana Bani Haina Lup Asigi President Joy Chandra Konthauzam na Phongdokre WAPHAM asi USM na Sinduna Lamphel Pata Laiba Lup Asigi Office ta Pangthokiba Thabaktagi Potharaba IS Abuzam Kombi Kantana Khomjinba amasung compile tauba history of revenue administration in Manipur haina mingthon ba lairik phongbagi thauramda president oina saruk yaraduna Joy Chandrana phongdokhibani mahakna makhatana hai UCM na lairik asi phongbagi maroiba wakhalondi kumja lising amaga chama pani fuga taruk tagi lising ani tara phawada
Manipurda maram chadaba village mayam hengalakpa asi khangnanaba puthokpani. British ki mikha polingaida village kaya leirame. Makha tabada kanglaipak Manipurna maning tamlaba matungda village kaya leirame. Aduga India da mazar taurabagi matungda village kaya hengalaki. Inglising ani amada village kaya hengalai loinana housingna kaya hengalai haibasi nainanaba puthokpani haike. UCM na leiringaida mitop na khulingba leibak kukilen semge haibadi mangda phawba mangluno matam mangnana bani. UCM na apunbagi saktamda singnarakpa khudingmak para tambiraga lakli. Masi leiba asida leiriba community sing kauroi daubani haike. Aikoina leijariba Iraipak Manipur si malemgi saukhatlaba leibak kayadagi tadana masagi leibak ngaklon chapchana leijarakpa leibak amani haibasi. Ngasi puthokliba lairik asina takli. Masi yamna sauthoksaningai oiba amasung yamna kanaraba lairik ama oigani. Ngalingai matamdagi hongna Manipurda land revenue ge administration asi leijaram labasu Manipurna British ke makha polaba matungdagi de Manipurda British ke apamba matung ina land revenue administration lakre amadi singtamgi marakta ahongba lakpa haurakhe. Aikoi hausi India gi fiwanungda leire. India gi makhada leiraba matung sidadi yamna sathiba land revenue administration ama ure. Tamda leiriba maitai singna Manipur gi leiningba mafam amada hekta lam lauduna leiba yaraktre. Singidi leiningba mafam amada hekta lam leiba yabagi hak lei. Masigumba maram kaya asina furup singi marakta naksinaba wakhal noma nomagi hantarai amadi thajanaba walai. Talak asida Myanmar dagi lakpa sakmanaba amadi lon manaba chin kuki kaya amana Manipur gi lam kaya lausinduna khun kaya semkhre khungi maming kaya thonkre. Aikoina hauzik puthokliba lairik asigi matengna Manipurda khun kaya leifam thoi amadi kaya leifam thokte haibadu irai laina uba phangani. Lairik asi yamna matang sana puthoksaba lairik ama oide. Asigumba achumbada yumpham oiba lairik kaya Manipur gi tungi mirol gi yenglaga puthokpa mathau tai. Loisilakpada Manipurda uniform land law satna hanbagi mathau tare. Masina aikoi masel marakta hena nungsi sanaba hengani. Loinana chawkhat lambida hena yangna satkani. Manipurda ingtapa lehensi harabadi Manipurda lairiba mipung khudingmaki hak asi sab manahanbana afaba oigani haike. Chief Minister N. Biren gi mijeng makhada Chief Minister gi manau nupa M. Rajendra Elias Boina ngarang khangabok patu maisnam laikai dalaibi masagi leinanaba yum phawba leijadrabi leikidraba laisom ibungo amadi ekasini anigi lehoriba masanupi marigi manakta Social Welfare Department ki miyoi singa loinana satuna yangsinduna mateng kaya pangkhre hari. DCPO Thawal Robindro Salamna Lusingba District Child Protection Unit Thawal gi teamsu saruk yaduna zatkiba khongsat asida Chief Minister gi manau nupa M. Rajendra gi maikidigi electric loaf fisakol ama sananaba cheng bag ani aduga Department of Social Welfare gi Manipur State Women's Development gi Managing Director Chairperson gi maikidigi Usha sewing machine ama phi sananaba langsing loinana khongsat asida saruk yakiba social worker mutum Robindro na sel oina lupali singkun gi senpham su khusinaram ki haire. Yangsin khongsat asida penba phongdok laduna BVF khangabok ki member Nonglen Khundrak pamna hai kana leijadrabi nupi macha mari asigi mama mapa animak sahi ahumlomgi mamangda masagi anhaba amana maram oiraga lekhidre. Lekai miyamna angamba mateng pangduna makhoi machin manau mari asi ahal singna thambiramba yum aduda leirakibani. Laibak thibadi haukiba me mangada sitkiba nong yauba akanba nonglei nungsit aduna makhoi gi yum adusu humdok pikibadagi sangoida khajinduna makhoi mari asi leirakibani. Makhoi gi awaba si yengba ngamdabadagi haukiba numit 15 niromgi mamangda Chief Minister gi mafamda BVF khangabok na satuna Haijarubada athuba matamgi manungda Chief Minister na mahakki manau nupabu thabirakuna kana leijadrabi nupi macha mari asibo yangsinbiba amadi mateng pangbiba asi yamna apenba poi haike. Tampak lamda tariba kabui singna kabui oina Manipur gi integrity ngakna hingbada kana amatana yatpham thokte. Kabui union gi asanba mijang saugatpham thoi haina Indigenous Peoples Association of Kanglaipak
इपाक मणिपुर थादोरक्पा चेरोल अमदा हाइरि। रोंगमई नागा काउंसिल रोंगमई ताबा एरिया दा कौखिबा मतम कक्तबा बन हंदोखिबदगी इम्फाल जिरी बाम लंबीदा पंदुना लेरखिबा थाउ टैंकर अमसुंग पोचै पुबा ट्रक पुना सामगा कुंथ्रा हुमदोइरोम ngarang numidawaram इम्फाल दा थुंगलखरे हाइदे। इम्फाल दा थुंगलखिबा गाड़ी सिंग असिगी मनुंगदा डीजल पुरकपा गाड़ी कुंथ्रा पेट्रोल पुरकपा गाड़ी निफुगा मंगा लोडेड मिक्स अनि ATF पुरकपा टैंकर मरी LPG बुलेट टैंकर कुनगनी थोई FCI गी सेंग पुरकपा ट्रक अनि सीमेंट पुरकपा ट्रक मापन हार पुरकपा ट्रक मापन अहांगबा ट्रक अमा अहांगबा टैंकर अहुम अमसुंग अतोपा गाड़ी तरु पुन्ना सामगा कुंथ्रा हुमदोइ इम्फाल दा यौरखिबने। गाड़ी सिंग असिगी मनुंगदा अहानबा गाड़ी अदु नुंथिल पुंग 3 मिनिट 35 ताबा मतमदा कैथेन मानबिदा थुंगलखि हाइरि। हौजिंग मखा तारकपदा मपानगुइबा पाउसिंग पिजरी। लाई खुरुम बचतपा पाकिस्तान मजा कुनगनी पान ईरान दा थोकपा बस एक्सीडेंट थोकपदा लैखिद्रे। ईरान की न्यूज़पेपर एजेंसी IRNA दगी फंगबा पाउगी मतुंगिना बस एक्सीडेंट असी ईरान की स्टेट यज्जत हाइना खंगनबा मफम अमदा थोखिबने। लाई खुरुम बचतपा पाकिस्तान मसा सिंह अदो इराक की कारवाल सिटी तमना चटपने थौदोक अदुदा पाकिस्तान मसा कुनगनी पान सिखिबगा लोइनना अतोपा मियोय कुनगा हुमदोइरोमसु चाउना असोक अपन नंगबदगे मनाक नकना लैबा हॉस्पिटल दा पुखतुना लाइकनखि हाइरि। यूक्रेन अमदी रशिया लैबा अनि की मरक्ता सही अनि मखाई हेना सोकनरिबा लानगी सकलोंदा साउना अहोंगबा लाक्तुना लैबाक अनिना खम लम खोपसिनबगी लालोंग चथदुना यूक्रेन रशिया की कोनुंग मॉस्कोदा मसिंग यामलबा ड्रोन सिजनदुना लंदाख्रे। रशियानसु लंदादुना यूक्रेन की न्यूयॉर्क सिटी खुदुम सनख्रे। अकन बलान सोकनरिंगै चेरक असिदा इंडिया की प्राइम मिनिस्टर नरेंद्र मोदीना यूक्रेन दा चटकदौरिबा खोंगचत असी चटपा यादबा इंडिया दा सोगलकपा अमदी खुदोंग थिनिंगै ओइ हाइना डिप्लोमेटिक एक्सपर्ट सिंगना फोंदोरखरे। रशिया अमदी यूक्रेन लेबा अनि की मरक्ता कनबा मोंगदा लान सोकनरिंगै चेरक असिदा यूक्रेन की प्रेसिडेंट व्लादिमीर जेलेंस्कीना लाकपिननबा हाइजरकपदगी प्राइम मिनिस्टर नरेंद्र मोदीना यूक्रेन दा चटकदौरिबा असिदा मालेम की खंग हैरबा मियोय सिंगना फोंदोरकपगी मतुंग इन्नदे खोंगचत असी थोइना कानागदबा मानदे कानाबदी लाइरदना इंडिया दा अवाबा तारकपा फावबा याबगी अकीबा लै अदुमकपो नरेंद्र मोदीना यामना हैसिंगना पांगथोकपा थबकी मखा यामना पोली मरमदी करिगुंबा कंडीशन अमतदा यूक्रेन गा लान लेपनबा वारी सानरोय हाइना रशिया की माइकेदगी फोंदोखिबा लैख्रबनी हाइरे। लमन खुंबगी मैना चाकलिबा ईरान इजराइल दा लंदागनी हाइना वासखख्रबसु हौजिक फावबा लंदाबा ngamdana लाखिबने। अदुबु लैबा असे अथुबा मतमदा न्यूक्लियर के खुसु खुलाई लैबा लैबाक अमा ओइरगनी हाइना अमेरिका की सेक्रेट कमिटी अमना फोंदोखरे। बांग्लादेश के हानगी प्राइम मिनिस्टर शेख हसीना अमदी महाकी मसा मसु सिंगदा हौजिक लैबाक असिदा लैंगाक पारिबा इंटरिम गवर्नमेंट बांग्लादेश दा थोखिबा मिसिमिना यावबा अचोबा इहौ अदुगा मरी लेनना पुना केस 38 रोम पानख्रे हाइरि। पेशेंट सिंगना पंगथरिंगै मतमदा नुपी अमदी आंगांग सिंगी मफी थोंगदबा पिक्चर अमदी वीडियो लौबगा लोइनना अरानबा मोंगदा पेशेंट सिंगा फिजिकल रिलेशन थम्मी हाइबगी मरालदा सही निफु खक्ता ngaरिबा इंडिया की डॉक्टर अमा अमेरिका दा फाख्रे हाइरे। फारबा इंडिया की डॉक्टर असी मरान की मतुंगिना $2 मिलियन अनि की बोंदा जेल दा थमख्रे। पेशेंट सिंगदा नतबली चलंबा इंडिया की डॉक्टर ओमर आजाद था असी की अगस्त 9 दा पुलिस ना फाबने। डॉक्टर की हॉस्पिटल की मफम क्यादा अमदी बाथरूम चेंजिंग रूम अमदी महाकी
ꯌꯨꯝꯒꯤ ꯀꯥ ꯀꯌꯥꯗ ꯑꯔꯣꯟꯕ ꯀꯦꯃꯦꯔꯥ ꯀꯌꯥ ꯊꯝꯂꯝꯕꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯤꯛꯆꯔ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯂꯧꯔꯝꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯦꯕꯥꯅꯟꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯕꯥꯅꯟꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯏꯖꯔꯦꯜꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯛꯈꯤꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯂꯦꯕꯥꯅꯤꯁ 5 ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ 10 ꯍꯦꯟꯕꯅ ꯁꯥꯊꯤꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯄꯥꯏꯕ ꯇꯦꯡ ꯍꯥꯏꯕꯗꯤ 36AH-64E ꯑꯄꯥꯆꯦ ꯑꯦꯇꯦꯛ ꯍꯦꯂꯤꯀꯣꯞꯇꯔ ꯂꯩꯔꯛꯄꯗꯒꯤ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯏꯖꯔꯦꯜꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯀꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯗꯨꯅ ꯄꯨꯟꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟ 52 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯀꯦꯅꯤꯌꯥ ꯂꯩꯕꯥꯛꯀꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯂꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯁꯥꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯄꯨꯟꯅ ꯅꯨꯄꯤ 92 ꯍꯥꯠꯈꯤꯕ ꯀꯦꯅꯤꯌꯟ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯚꯦꯝꯄꯤꯌꯔ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯖꯔꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯒꯨꯒꯜꯅ ꯃꯈꯣꯏꯒꯤ ꯒꯨꯒꯜ ꯀ꯭ꯔꯣꯝꯒꯤ ꯃꯇꯦꯡꯅ ꯄ꯭ꯔꯥꯏꯚꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯈꯣꯝꯖꯤꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯑꯃꯦꯔꯤꯀꯥꯒꯤ ꯀꯣꯔꯠ ꯑꯃꯅ ꯑꯅꯧꯕ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒꯨꯒꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯎꯀꯤꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯨꯁꯂꯤꯝ ꯐꯨꯔꯨꯞꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯃꯤꯑꯣꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯀꯥꯖꯤ ꯐꯩꯖ ꯏꯁꯥꯅ ꯔꯥꯏꯠ ꯇꯨ ꯔꯤꯂꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯊꯥꯗꯣꯛꯂꯨꯕꯒꯤ ꯋꯥꯍꯧꯗ ꯄꯥꯀꯤꯁꯇꯥꯟꯗ ꯆꯥꯎꯅ ꯏꯍꯧ ꯍꯧꯔꯛꯇꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯛ ꯁꯟꯅ ꯃꯥꯡ ꯇꯥꯛꯍꯟꯕ ꯉꯝꯕ ꯄꯔꯂꯣꯏꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯦꯄꯣꯐꯤꯁ ꯑꯦꯁꯇ꯭ꯔꯣꯏꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥ ꯅꯛꯅ ꯄꯥꯏꯁꯤꯜꯂꯛꯀꯗꯕ ꯃꯔꯝꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯇꯅꯕ ꯁꯦꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯌꯥꯝꯂꯕꯤ ꯃꯁꯥꯏ ꯆꯍꯤ 118 ꯁꯨꯔꯕꯤ ꯁ꯭ꯄꯦꯟꯒꯤ ꯃꯥꯔꯤꯌꯥ ꯕ꯭ꯔꯦꯟꯌꯥꯁ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯃꯦꯔꯤꯀꯥꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯌꯥꯝꯂꯕꯤ ꯅꯨꯄꯤ ꯐ꯭ꯔꯦꯟꯁꯀꯤ ꯂꯨꯁꯤꯌꯦꯂꯦ ꯂꯦꯟꯗꯟ ꯆꯍꯤ 119ꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯔꯤꯌꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯌꯥꯝꯂꯕꯤ ꯅꯨꯄꯤꯒꯤ ꯇꯥꯏꯇꯜ ꯐꯪꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯥꯔꯤꯌꯥꯒꯤ ꯄꯨꯟꯁꯤꯗ ꯋꯥꯔꯜꯗ ꯋꯥꯔ ꯑꯃ ꯑꯃꯗꯤ ꯑꯅꯤꯃꯛ ꯎꯍꯧꯕ ꯐꯪꯈꯤ ꯍꯥꯏꯔꯤ, ꯂꯣꯏꯅꯅ ꯁꯥꯊꯤꯔꯕ 1919ꯒꯤ ꯐ꯭ꯂꯨꯁꯨ ꯊꯦꯡꯅꯍꯧꯈꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯅꯣꯕꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕꯤ ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯖꯣ ꯕꯥꯏꯗꯦꯟ, ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯔꯥꯛ ꯑꯣꯕꯥꯃꯥ, ꯂꯣꯏꯅꯕꯤ ꯃꯤꯁꯦꯜ ꯑꯣꯕꯥꯃꯥ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯤ ꯍꯤꯂꯦꯔꯤ ꯀ꯭ꯂꯤꯟꯇꯟꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯛꯄꯗꯒꯤ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯑꯃ ꯂꯩꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯥꯡꯗꯝꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯝ ꯊꯦꯡꯅ ꯁꯣꯛꯂꯕ ꯄꯥꯀꯤꯁꯇꯥꯟꯅ ꯗꯤꯐꯦꯟꯁꯇ ꯆꯥꯎꯅ ꯁꯦꯟꯊꯥꯡ ꯊꯥꯗꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯃꯤꯁꯥꯏꯜ ꯁꯥꯍꯤꯟ-2 ꯃꯥꯏ ꯄꯥꯛꯅ ꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯍꯦꯛ ꯂꯥꯟꯗꯥꯔꯨꯕꯗ ꯏꯔꯥꯟꯅ ꯊꯦꯡꯅꯔꯛꯀꯗꯧꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯛꯀꯗꯕ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯏꯖꯔꯦꯜꯒ ꯂꯥꯟ ꯁꯣꯛꯅꯕ ꯉꯝꯂꯣꯏꯗꯧꯕ ꯃꯔꯝꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯁꯛꯈ꯭ꯔꯕꯁꯨ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯕ ꯉꯝꯗꯕꯅꯤ, ꯂꯣꯏꯅꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯅꯅꯕꯒꯤ ꯃꯇꯤꯛ ꯏꯔꯥꯜꯗ ꯂꯩꯇꯦ ꯍꯥꯏꯅ ꯏꯁꯂꯥꯃꯤꯛ ꯔꯦꯚꯣꯂꯨꯁꯅꯔꯤ ꯒꯥꯔꯗ ꯀꯣꯔꯞꯁ (IRGCꯒꯤ ꯐꯥꯎꯟꯗꯔ ꯃꯣꯍꯁꯤꯟ ꯁꯥꯖꯦꯒꯥꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯀꯣꯜꯀꯇꯥꯗ ꯅꯨꯄꯤ ꯗꯣꯛꯇꯔ ꯑꯃ ꯔꯦꯞ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯍꯥꯠꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯤꯉꯩ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ 2017 ꯄꯨꯜꯋꯥꯃꯥ ꯑꯦꯇꯦꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕꯗꯤ ꯃꯗꯨꯗ ꯃꯦꯗꯤꯀꯣꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯪꯈ꯭ꯔꯦ꯫ ꯄꯣꯜ ꯔꯥꯏꯠ ꯕꯣꯗꯤ ꯑꯃꯒꯤ ꯍꯟꯗꯛꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ MP ꯑꯃꯁꯨꯡ MLA ꯑꯣꯏꯔꯤꯕ 158ꯅ ꯃꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯦꯐꯤꯗꯦꯚꯤꯠꯁꯤꯡꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯦꯁꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯍꯤ 95ꯒꯤ ꯃꯅꯨꯡꯗ ꯄꯣꯂꯦꯟꯗ ꯑꯍꯥꯟꯕ ꯆꯠꯄ ꯈꯣꯡꯆꯠ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯋꯥꯔꯁꯣꯗ ꯊꯨꯡꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯈꯤꯗ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯧꯔꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯗꯨꯜ ꯀꯥꯁ ꯑꯃꯁꯨꯡ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯖꯣꯕꯁꯤꯡ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡꯗ ꯔꯤꯖꯥꯔꯚꯦꯁꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯣꯇꯥ ꯋꯤꯗꯤꯟ ꯑꯦ ꯀꯣꯇꯥ ꯋꯥꯔꯦꯞ ꯑꯗꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯚꯥꯔꯠ ꯕꯟꯗ ꯉꯔꯥꯡ ꯄꯨꯂꯤꯁꯅ ꯄꯠꯅꯥꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯂꯤꯛꯆꯩꯅ ꯀꯟꯊꯗꯨꯅ ꯇꯟꯈꯥꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯋꯥꯇꯔ ꯀꯦꯅꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯕꯨ ꯇꯪꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯅꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄꯥꯔꯠꯅꯔꯁꯤꯞ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯈꯣꯡꯆꯠ ꯑꯃ US ꯗ ꯆꯠꯀꯗꯕꯅꯤ꯫ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯋꯥꯁꯤꯡꯇꯟꯗ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯏꯗ ꯑꯣꯁꯇꯤꯟ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯖꯦꯛ ꯁꯨꯂꯤꯚꯥꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯥꯟꯗꯤꯗ ꯅꯨꯄꯥ ꯑꯅꯤꯅ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯕꯤ ꯑꯃꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯔꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯝꯂꯒ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁ IAFꯅ ꯄꯣꯈ꯭ꯔꯥꯟ ꯐꯥꯌꯔꯤꯡ ꯔꯦꯟꯖ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯁꯟ ꯑꯃ ꯆꯠꯂꯤꯉꯩꯗ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯁꯣꯏꯕ ꯕꯦꯔꯥ ꯑꯃꯗꯒꯤ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯅ ꯑꯦꯌꯔ ꯁ꯭ꯇꯣꯔ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯖꯦꯜꯁꯤꯡꯗ ꯆꯍꯤ 38 ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯤꯄꯥꯌꯤ ꯖꯥꯂꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯃꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯅꯥꯀꯥꯞꯂꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯀꯣꯅꯣꯃꯤꯛ ꯖꯣꯟꯗ ꯔꯤꯑꯦꯛꯇꯔ ꯑꯃ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 15 ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ 18 ꯂꯣꯝꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯐꯥꯔꯃꯥ ꯀꯝꯄꯦꯅꯤ ꯑꯦꯟꯁꯥꯏꯇꯤꯌꯥ ꯀꯝꯄꯦꯅꯤꯒꯤ ꯄ꯭ꯂꯥꯟꯠ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯣꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ NTR ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯐ꯭ꯔꯦꯟꯁꯅ ꯌꯨꯝꯕꯨ ꯑꯣꯏꯔꯒ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁꯝꯃꯔ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯇ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯇꯨꯅ ꯏꯟꯗꯤꯌꯥꯕꯨ ꯊꯪꯅ-ꯊꯪꯅꯅ ꯑꯅꯤꯁꯨꯕ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯍꯥꯟꯅꯒꯤ ꯏꯟꯗꯤꯌꯟ ꯒꯣꯜꯀꯤꯄꯔ ꯄꯤꯌꯔ ꯁꯤꯔꯖꯦꯁꯇ ꯀꯦꯔꯂꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯦꯔꯤꯁ ꯑꯣꯂꯤꯝꯄꯤꯛꯁ ꯁꯤꯜꯚꯔ ꯃꯦꯗꯥꯂꯤꯁꯠ ꯏꯟꯗꯤꯌꯥꯒꯤ ꯖꯦꯚꯂꯤꯟ ꯊ꯭ꯔꯣꯋꯔ ꯅꯤꯔꯖ ꯆꯣꯄ꯭ꯔꯥ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯗꯕ ꯂꯣꯖꯦꯟ ꯗꯥꯏꯃꯟ ꯂꯤꯒꯇ ꯁꯔꯨꯛ ꯌꯥꯔꯒꯅꯤ꯫ ꯏꯟꯗꯤꯌꯟ ꯁꯠꯂꯔ ꯁꯇꯤꯁ ꯀꯨꯃꯥꯔ $9,50,000ꯒꯤ ꯁꯦꯜꯒꯤ ꯃꯅꯥ ꯂꯩꯕ ꯁꯨꯄꯔ 750 ꯇꯣꯔꯅꯥꯃꯦꯟꯠ ꯖꯄꯥꯟ ꯑꯣꯄꯟ ꯕꯦꯗꯃꯤꯟꯇꯟꯒꯤ ꯅꯨꯄꯥꯒꯤ ꯁꯤꯡꯒꯜꯁꯇ ꯄ꯭ꯔꯤ-ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ ꯐꯣꯔ ꯀ꯭रिꯀꯦꯠ ꯏꯟ ꯏꯟꯗꯤꯌꯥ BCCIꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯖꯣꯏ ꯁꯥꯍꯅ ꯒ꯭ꯔꯦꯁ ꯕꯥꯔꯀ꯭ꯂꯦꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯔꯤꯀꯦꯠ ꯀꯥꯎꯟꯁꯤꯜ ICCꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯔꯒꯅꯤ꯫ ꯖꯔꯃꯅꯤꯒꯤ ꯒꯣꯜꯀꯤꯄꯔ ꯃꯦꯅꯨꯑꯦꯜ ꯅ꯭ꯌꯨꯌꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜꯗꯒꯤ ꯄꯣꯊꯥꯔꯦ ꯍꯥꯏꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯍꯤ 15ꯒꯤ ꯀꯦꯔꯤꯌꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯗꯤꯀꯦꯗ ꯑꯃ ꯍꯦꯟꯅ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯁꯔꯨꯛ ꯌꯥꯔꯛꯄꯗ ꯃꯦꯆ
चाम कुनगमरी सानख्रबा न्यू ईयर जर्मनी की नंबर 1 गोलकीपर ओइरंबने जॉर्डान की कोनुंग अमान सथरीब अंडर 17 वर्ल्ड रेसलिंग चैंपियनशिप रोनक दाहियाना यामन फजब परफॉर्मेंस उतुना ग्रेको रोमान की केजी 110 की कैटेगरी ब्रोंज लौदुना इंडिया की मेडल अकाउंट हांगदोख्रे रेकॉर्ड ओइना मरीरक थंगना प्रीमियर लीग की टाइटल लौबदा अचौब थौदांग लौखिबा मैनचेस्टर सिटी की इंग्लैंड मिडफील्डर फिल फोडेना प्रोफेशनल फुटबॉलर्स एसोसिएशन PFA प्लेयर ऑफ द ईयर अवार्ड फंख्रे इंडिया की अंकिता रायना स्पेन की टी बिगोद सथरीबा $2 लाख 2,000 की सेल की मना लेबा ITF वुमेन्स टेनिस टूर्नामेंट अनिसुब राउंड यौख्रे आर्मी बॉयज स्पोर्ट्स कंपनी बेंगलुरुना अरोइबा ग्रुप स्टेज मैच गोवा बटालियन बो पांसिल अहुम अमदा माइथिबा पीदुना 64 सुबा सुपर टो कप जूनियर बॉयज इंटरनेशनल फुटबॉल टूर्नामेंट क्वार्टर फाइनल चंख्रे इंडिया की सीनियर मेंस फुटबॉल टीम की हेड कोच मानोलो मार्क्वेसना युमजा कैसा नुमित 3 नेशन इंटरकंटिनेंटल कप की गेम तयाउननबा प्रोबेबल लौथोपदा मणिपुरदगी तरुक यावरे सेप्टेम्बर 3 दगी 8 फाउबा फीफा विंडो मनुंगदा हैदराबाद पांथोकदबा टूर्नामेंट असिगी सेम साननबा गेम तयाउननबा मियोय कुनगा तरुक लौथोपदा यावरिबा स्टेट की सानरोइसिंग असि सिंगलेंसना कोनसम रोशन नावरेम सुरेश वांगजम जैक्सन थौनाउजम नावरेम महेश अमसुंग यासिर मोहम्मद ने हाइरे मणिपुर राइफल एसोसिएशन असिंदुना ताउथोंगी MRA शूटिंग रेंज चथरीबा 32 सुबा ऑल मणिपुर शूटिंग कॉम्पिटिशन 2019 की मेडल राउंड ngasiदगी हौख्रे नेपाल युबो ओइदुना काठमांडू चथरीबा सब अंडर 20 चैंपियनशिप ता इंडियन नेशनल टीम लुसिंग लिबा रिकी मैतै हाउबमना मखाताना कॉम्पिटिशन असिदा महाकी मतिंग फुदोकननबा सेम सारी इंडिया की अहानब मैच भूटान बु पांसिल सिनोद माइथीब पीख्रब ग्रुप बी की अरोइब मैच मालदीव्स का ऑगस्ट 19 सानगदबने नेशनल टीम असिना काठमांडू की AMFA कॉम्प्लेक्स ट्रेनिंग चथननबगी मतम लेपखी अदुबो मफम अदुदा नोंग लेप्तन सुब मरमना मखोइना लेरिब होटल दा इंडोर ट्रेनिंग सेशन ओइना पांगथोखी हाइरे हॉकी इंडिया जूनियर मेन एंड वीमेन अमसुंग सब जूनियर मेन एंड चैंपियनशिप सरुक याननबा मणिपुर की टीम सेमननबगी ट्रायल सिलेक्शन पांगथोकलगनी हाइना मणिपुर हॉकी की चेरोल अमना खंगलगले स्पेनिश नेस्ट्रो अल्बियास अमसुंग गुलर्मो फर्नांडेस हाफ मतुंग सनखिबा गोल अमममना नॉर्थ ईस्ट यूनाइटेड FC बु दुरान कप 2019 की सेमीफाइनल मफम कंदुना मफम असिगे साई स्टेडियम सानखिबा टूर्नामेंट की अहानबा क्वार्टर फाइनल इंडियन आर्मी फुटबॉल टीम बु पांसिल 2-0 माइथीबा पीख्रे कोपा पेरू की मैच सानरोय गेम चथरिंगै मनुंग ग्राउंड मपान थोक्सिलुबगी रेफरीना डायरेक्ट रेड कार्ड पीदुना तानथोख्रे हाइरे लोइसलकपदा मरोइबा पाउ माना
था तरा मंगा सुरब इरांगना मणिपुर की सेमिलोन दा पीबा अचौबा सैथेंग दा पौना अमसुंग थंगाल कैथेल दा हंगलंबा दुकान हुंबुद्रा हेना तोखरे सिविल सेक्रेटरीट था अहुम की मनुंग दा संगाननबा वारेप लोखरे मणिपुर दा चीनी स्टेट हापसिलकपदा सेनाबसिंग एक्शन लौद्रगदि खोंजंग संगसिलगनि हाइना कोकोमीना फोंदोरगली ngami amana civil service ke professional singda wa ngangadori NIT gi recruitment tawdana ba khangan kre Churasanpur da lampa onthok thraba mafam sing MISRC na yangsin kre hari Lanjena ruraba jiri gi mar sing masagi yum gi phibam hakthengna na yanghan kre amadi horak liba midol da marai bang nungsibagi ithil piba matam oire haina MP lesem basana zawbana phungdokre Pijariba pausing ang sigaloy na hoziki di nutigi fong liba pause sindagi loktok saba maroiba pausing nyam da pisabaloy sinjari makatarak pada mata-matang WAPHAM amadi rasipon ni tharom amok mayang panutangin nasi hoziki di pusparani rashom na mukahana kumsay Eastern Lily packaged drinking water gi agent amadi dealer pamjai area singdi Imphal East West Nambol Thobal Lelong Samuro Mayang Imphal amadi Uchiwa loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari Eastern Lily packaged drinking water asi haksang phananaba minerals haibadi calcium magnesium amadi potassium yauraba drinking water ni Ising asi lok ki ising digi shemba ising agent oibening basing na call tobiu 9863 473655 loinana 961 566 8117 Eastern Lily packaged drinking water Hokji miyam na khwaidigi pamnariba minerals hapa packaged drinking water ni Eastern Lily BIS amadi phasai ne approve tobudana natana quality maintain tongdanabagi damakta aikhoigi laboratory da nungtigi test toraga miyam de olivation ni pure loki sing da bi lawraga semba thaknana bai sing ni Eastern Lily loinana bottle quality maintain tongdanabagi damakta company sana bottle su kamjaban Calcium, magnesium, potassium na singba mineral sing su na yauraba Eastern Lily gi thaknana bai sing ni haksang phana thammada aphabai sing darkar oi adomna aphabai sing season agi khalakpa mikupta Eastern Lily bu ningsing biro Haugi tilat hidak singda anoba yawal purak liba. Kwaidagi noba tilat hidak kebuka. Sigi haiba hidak che charu de si charu go to si kara tin jiban mamam le de ko tejibu awon le kai mai bam inao si wai nga tani si pathari je ko wai de tara dum patha dong ne ai tari lakon ji loi tai ai tani ta da sigi hidak sigi maming je kibuka go tawi ba ko kajing ko gi ha jo ba kaga inao ja de lo ye ha chai da to khai da na adon chai gim ne ha da hap dong ne mo masang yoi din ase dum chai ni amda ta de ko gi kura Amuka hana midyang tabiriba singbu nirmala thangjumna taram nokjari kungnana khurumjari puduna lakjariba si matamatang gi WAPHAM amadi rasifal ngasigi sanalaibak editorial kalamdagi laukhatjaba matamatang gi WAPHAM da ichaw gi awaba mayok naba laingak na shu matam chana thabak laukhat pachangi insing ichaw yuha haba maihau langpok jingning khaiba kaya si mahausa gi oiba khudong thiba thodok singni haina launari
Asigumba thaudok asi matam amada hektamak thoktuna misimina asok apan nangba tamba ngamba nate adubu asigumba thaudok asidagi amang ata misimina asok apan nangdanabagi damakdadi aikhoi miyoi bana section bagi tangai fadaba leigani ising isau thokpa thingnabagi damak Manipur da kumja lising amaga chamapan humbudraga nipandagi hauna the Manipur Floodplain Zoning Act 1978 semduna thambiram labani asigumba ek asi chatnaba state India gi oina hauzik fawda Manipur yauna maridagi hendribani Floodplain Zoning Act chatnariba atei state ahum adudi Rajasthan Uttarakhand amasung matam amagi Jammu and Kashmir ni adubu state asida ek adu mapung phana thabak lokhatpagi mamidi uba phangdre ek asi makhada Floodplain Zoning Authority oiriba district singi deputy commissioner singna matam gi matung ina eviction order thoktuna turel khongnung amasung torban gi floodplain area da kanglon kaina sagatliba sing asi lauthoknaba khangallabasu thabak oina pangthoknaba honabada awaba kaya mayoknaba thengnari lo asi yamna ngallingai gi hauna state asida chanaramlabasu matam gi pairamba laingak singna laukhatpam thokpa thabak sing laukhat pirambagi mahutta political gi oiba khudong chaba yengba natraga sakma yengduna thabak laukhat lamdaba natragana pukchel sepa official singa lautuna raga turel khongnungda pata pisilambadagi adugumba sajiliba kaya adu lauthoknaba honabada kota case tawsinbadagi lauthokpa ngamdaba kaya amasu yauri amaromda Floodplain Zoning Act na piriba kanglon sing khongaw naraga turel khongnungda community hall sing sajinbagi thabak sing chathaba haujiksu leptre masidagi hendoktuna khongnungda makhong hairaga mathakta community hall sajinba kaya ekhoina unaribani asigumba mathong huktaba thabak thawong kaya asna turel gi maning tamna chenjagadaba ichel adu thingbadagi apan bathohalli amaromda turen gi torban sing asi matam gi oina mari leinariba water resource development gi department na yengsinba nongjutha lakchingai gi mamangda semjin hobagi tangai fadaba lei ka hena torban namthaganba mafam sing amasung ising pangthokanba pathokanba mafam sing adu khangdoklaga matam chana bor pile furga retaining wall chanbagi thabak sing akaknaba matam piraga paikhat hobagi tangai fadaba leigani thabak asi department na tawde haibanate tawrabasu mawung maril ta daba kaya miyam no naribani manipur gi mioi maroina turel kaya gi torban sing da retaining wall chanbagi thabak sing paikhatpa hauramlaga chahi ahum mari fawbada thabak hauchin bidaba amasung thabak phajana subiramnabadagi handaki nong chuba aduda turel torban kaiduna miyam ichaugi awaba nangkhiba kaya khangnarabani turel torban retaining wall chanbagi thabak asidi akaknaba matamgi manungda tawgadabani masina matam lauraga thabak subagi ayaba mari leinaba department ki official singna bifam thokte amaromda Manipur Floodplain Zoning Act chanaba Act ama oibane ichau thengnanabagi damak Ministry of Jal Shakti ki Central Flood Management Fund laubagi ayabasu leiribani maram aduna turel torban sing asi matam leiringaida semjin bada masina achoba mateng oigadoribani handakta Ministry of Jal Shakti ki maikaidagi asigumba flood fund asi launabagi damak laibak asigi state khudimagna Floodplain Zoning Act asi semduna chanahananaba akanba wafam sing thamkiba leikrabani matang asida banjaningbadi mahausagi oiba kudong thiba thaudok ni haibasu hairabasu leingakna matam chana thabak laukat haurabadi miyam ichau thorakpa thingmada ichauna mateng oigani leingaki mari leinaba singsu masida midyang thamlaga thamoi singna thabak tawrabadi ichaugi awaba karamakhaidi kokani haijaningi masini pujarakliba sanalebak editorial kalamdagi laukhatchaba matamgi wafam makatarakpada kanglaipaki mairadagi amuk laukhatchage lengak leina nongmai kapsin ba bompai pokhai hanbagi thaudok leptana thorakpa Manipur lengak na lamdam sigi law and order miyang punsi amadi lanthum ngak sen ba ngamda ba haibadu oire Manipur da thokliba
Chahi amaga tha manga phajilaklaba kanglup ani gi sathiraba lan asi loisinba ngamdana leiringai cherak asida sakhangdaba khulai paiba khutpu kaya thoroktuna leibak miyam da senkai thumkai gi thabak nongma nongma kangdana chatharakpadagi leibak miyam aduki matik awa bhaibadu oire sakhangdaba khulai paiba singi sel demand fangnaba honabada yum kayada nongmai kapsindana amadi bom pokahenbagi thabak kaya yamna toina chatharakle thawong asina miyam kokta khut haptuna khangba wabagi pandom lom laba haibadu oire yaure asigumba leibak miyamda maning tamna nongmai kapsinduna bom pokai handuna kihanbagi thabak leptana chatharakpa asida manipur lengak ama ichau chauna laina karishu tauba ngamdaba haibadu oire matang asida miyamgi mafumdagi lakleba wahangdi manipur lengak ama ichau chauna laina karigidamakta sakhangdaba khulai paibani haiba khutpu kaya masing khangdana thoraktuna miyamgi mafumda nongmai amadi bom kapsinduna yamna laina kihan khanganbagi thabak chathalibano Manipur lengak na lamdam sigi law and order miyamgi punsi amadi lantum ngak pangamdaba mamingtagi oina lairiba karigino Manipur lengak ki thawong asi miyamna aduki matik pendaba haibadu oire Manipur miyam ningsinglaga sininglaga siza waninglaga wajau lengak loi sing soktraga loire haiba manba thawong asina leibak miyam amasung Manipur lengak lainariba mari asi nongma nongmagi fataba haibadu ohelaknabagi maram oire sakhangdaba khulai paiba sing haiduna thorak libasing asi kana kanano makoina miyamdagi nam haduna nongmai amadi bom kapsinduna senkai thumkai chithariba asi Manipur lengak na karigidamakta laksinba ngamdribano makoibu kau thabugum thadoktuna thamliba tongning ba crime kya maning tamna chathalibasi karigidamakta lengak na laksinba ngamdribano Manipur lengak ki oina state security force matik chana leiri masigi mathakta Manipur police ki intelligence network fail oiba dongna asigumba ain kai bathabak chatharakliba mioi sing asi kanana sponsor tawbano makoina pairiba ain na yadaba khushu khulai sing asi kaya kadai pusilakpano haiba hojik fauba khangdana free thabugum tawriba asi Manipur lengak ki khwaidagi chawba aranbani hairoidabagi maram leite lengak ama ichau chauna leiribadi lengak sasan gi thabak mapung phana pangthoktuna ing tappa lamdam ama ohenna ba hotnagadabani sakhangdaba khulai paiba singna tongning ba ain kaiba thabak kaya tawrakpa matamda mafam matam chana laksinba ain gi oiba thabak job chana lokhatuna lengak leiri sasan leiri lengak asi rules of law mapung phana chanaribani haibadu thabakna utpa ngamgadobani maduna tana law and order miyamgi punsi amadi lanthum ngak sen ba haibasi Manipur lengak ki mathawni haiba khangna lawfam thokpa thodang lawba ngamdana Manipur lengak na tumina leithokpagum tawribasi yamna lali masi Manipur miyam bu sitabani maduna sakhangdaba khulai sing asi athuba matamda Manipur lengak na laksindana miyam ing tapna aki akhang yaudaba punsi amamam ohenna ba lengak na lawfam thokpa thabak adu lawkhatlu masini pujarakli bangasigi kanglaipa ki meradagi lawkhatjaba matam gi wafamda makatarakpada ngasi rasifal amuk mayam puna midyeng taminasi Miss Rasida khananing ba warauba numini gari tamna thawgani lam chatpa mi tinabadi section ba phagani changjarakpa kankhaluganu imungda charang nagani pakhang laisabi singi oina muknagani mahairoi singi oina honaningde Miss Rasi sel chatnana ba maramna helagani mi tinabada tokai tagangani hai singba changi pot macham sa laibadi yagani chathok sasinda kana ba phanglagani pakhang laisabi singi oina machanagani Mahiroi singi oina honaningani mithun rasi haksang wakhal fagatpa aigi mi masing hengatpa pangthokningba khara pangthokpa lam chatpa mi tinabadi kanagani anowa pot leiba yagani pakhang laisabi singi oina nungsinagani Mahiroi singi oina lausing hengalagani karkat rasi khudong chaba thengnaba achauba singna chanbiba sel phangba mamal yamba pot leiba yaba numitni mingchat hengatpa singthabibada yauba numitni pakhang laisabi singi oina wakhal managani Mahiroi singi oina honaningani Singarasi asawbana mangoi narabadi afaba phal phangloi khanaba asawba lairagani gari tamna thawgani sel maram chadana chatlagani santi leite pakhang laisabi singi oina muknagani Mahiroi singi oina wakhal fakchingani Kanyarasi ingna chingna thorom pangthokna bahona jagani heitrabadi tokhai taba thengnaragani achumbada aranba tagangani pot leiba yagani imungda ingna lairagani pakhang laisabi singi oina nungsinagani Mahiroi singi oina honaningani tularasi section hona jarabadi afaba phal phanglagani ithak thongba singna chanbiba
ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯆꯔꯥꯡꯅꯒꯅꯤ ꯋ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯊꯕꯛꯇ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯆꯧꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯔꯒꯅꯤ ꯂꯝ ꯆꯠꯄ ꯃꯤ ꯇꯤꯟꯅꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ ꯁꯛ ꯈꯪꯕꯤꯕ ꯍꯦꯟꯒꯠꯂꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯆꯥꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯙꯅꯨ ꯔꯥꯁꯤꯗ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯂꯩꯔꯒꯅꯤ ꯁꯦꯜ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯍꯩꯁꯤꯡꯒꯅꯤ ꯆꯪꯖꯔꯛꯄꯗꯤ ꯀꯟꯈꯠꯂꯨꯒꯅꯨ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯂꯩꯕꯗꯤ ꯌꯥꯒꯅꯤ ꯃꯤ ꯇꯤꯟꯅꯕꯗꯤ ꯍꯩꯁꯤꯡꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯔꯣꯏ ꯃꯀꯔ ꯔꯥꯁꯤ ꯍꯩꯁꯤꯡꯕ ꯆꯦꯛꯁꯤꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯥꯎꯕ ꯈꯠꯅꯅꯤꯡꯕ ꯋꯥꯔꯧꯕ ꯂꯩꯔꯒꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ ꯁꯣꯛꯀꯟꯒꯅꯤ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯔꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯗꯦ ꯀꯨꯝꯚ ꯔꯥꯁꯤꯗ ꯆꯥꯎꯈꯠꯄ ꯐꯒꯠꯄ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯆꯥꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯨꯙꯤ ꯆꯥꯎꯈꯠꯂꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯆꯔꯥꯡꯅꯕ ꯅꯨꯡꯅꯥꯡꯕꯗꯤ ꯂꯣꯏꯅꯔꯒꯅꯤ ꯊꯕꯛꯇ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯒꯅꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯥꯝꯂꯒꯅꯤ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯥꯟꯅꯒꯅꯤ ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯊꯣꯛꯂꯣꯏ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜ ꯉꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣर्मꯁꯤꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ Lengsinbiro MN Smile Dental Care and Aesthetics Khongjom Bazaar MN Smile Dental Care and Aesthetic Asida Thamjariba Khudong Chabasingdi Ya Menba Ya Satpa Ya Tarafaba Ya Ngohunba Ya Yaudabada Ya Hapa Ya Sengdokpa Ya Yaudaba Ya Thaba Asina Chingba Khudong Chabasing Mafam Asida Phangbiragan Loinana Aesthetic Ki Oina Khudong Chaba Kaya Marum Leizari Mai Khuiba Tingthokpa Samhonba Skin Phazat Thokanba Mahing Phanba Uring Phanba Whitening Injection Skin Ngongna Nabahida Kapa Mai Chonthaba Chingkhatpa Khadang Ani Thokpa Pok Noiba Pambom Noiba Hanthanba Chin Chahunba Uringi Dak Phanba Hydra Facial Asina Chingba Khudong Chaba Mafam Asida Phangbigan Akupa Marol Gidamak Ngasimak Tanabi 8837035643 Amukahana 8837035643 Loinana MN Smile Dental Care and Aesthetic Panjariba Asigi branch oina Hawa Marak Lorimbam Lekai Near Taka Club Tashu Hangzeri Ngasi Malingsinbiro MN Smile Dental Care and Aesthetic Khongjom Bazaar Adom Karigumada Kidney the Nung Leraba Natraga Ising Mari Amadi Bladder the Nung Leraba Masikatanatana Urinary Tract Infection Prostate Gland Chautoglaba Nupagi Uiba Sexual Disease Ta Problem Leraba Amadi Urinary Problem Labor Taragadi Adom Wabiragan Adongi Kudungsana Nabagi the Magda Nasingasimak Lengsinbiro Pisum Tong Singamakab Nambul Mapan Irom Lericta Laseri Dr. N. Santazi Consultant Urologist Nam Consultant Urology OPD Anobo OPD ki timing Ayuki Pung Taruktegin Ayuki Pung Mapan Makai Pavada Kudong Chaba Sipizet Mapamasina ultrasound ki KOB screening Tawagi Dama Kudong Chaba Laser Euroflowmetry Digital Prescription Flexible Cytoscopy Loinana Lab Collection Center Su Laser Masigaktanatana Online Consultation ki Kudong Chaba Treatment in Homely Environment Loinana Urine Collection Tawagi Kudong Chaba Su Laser Evening da OPD ki Kudong Chaba Su Laser Loinana Clinic ki WhatsApp number 940-389-1812 Loinana 7799-091281 Hariba number singa sida WhatsApp to contact Tobio Kaubiragano